अहानबोइना कंगलेपाकी मैरा न्यूज़ लखुसरगा नुमिदं वैरम पुंग तरुक ताबा फावबदा प्राइम मिनिस्टर मणिपुर की मतंग पनखिद्रे मणिपुर उरीब सक्तम से भारत की स्टेट अमतदा उखिद्री मोइत्रा हौजिक चथरिबा पार्लियामेंट की नुंजु मिफम गिंगसी अयुक हाउस अनिमक सरांगनाब थोकपदगी अतेनबा मतम खरा यैथोकी लोकसभा ओपोजिशन अकनबा प्रोटेस्ट तौरपदगी नुमिदुंग पुंग 12 फावबा मिफम यैथोकी मधुगो राज्यसभा की ओपोजिशन रूलिंग अनी मरक्त मणिपुर की इरांग मरी लेना खननब पुखलप वाफमदा अकन मोंग येनरपदगी चेयरमैन जगदीप धनकर नोंथिल पुंग अनी फावबा मिफम यैथोकी इंडिया लेंगा की मयुक्त पुखलखिबा थाजदबगी मोशन अदुगी पखुम पीनबगीदमक प्राइम मिनिस्टर नरेंद्र मोदी ngasi nungthil pung mari taba matamda parliament thungki adumoinam opposition gi maikeidigi sarangna thokpadigi prime minister na mahaki warol matam thindana nungthil pung manga taba matamda pikhi mahaki warol da hai paliba NDA lenga sina leba sigi na kya ta thabak piduna malemgi sakholam jel sargari lenga sina paikhatpa startup ki khongthang na maramoiduna na kya malemgi sakholam jel sina sargya bangamdibani लेगा असना पेखलप ये थौरंग क्या नमर मोइदुना लेबा असितगी लाइरबगी मसंगन थानम ngamle लाइरब क्या मखोइना मंगजरम मंगलान पांगथोप ngamlagani हाइबगी थाजब पोक लाइबो वाफम पोंगतोकी अदुब मणिपुर की मतन वा खननब मदि प्राइम मिनिस्टर ना माकी ओइब ओरल पिनब पुखलखिबा थाजदबगी मोशन अदुगी पाखुमदा प्राइम मिनिस्टर नुमिदांग वरम पुंग 3 फावबदा मणिपुर की मतंगदा करिगुंबा वाफम अमत पनखिदि नकलमरमदा नॉर्थ ईस्ट मोशन की डिबेट मखाताना सथरकपदा फाइनेंसर निर्मला सीतारमण कांग्रेस की लुसिंगबा अधीर रंजन चौधरी हौदोकी मिफम अदुना मणिपुर की मतंग ओपोजिशन पुखलखिबा नो कॉन्फिडेंस मोशन दा वा ngangluduna वेस्ट बंगाल की MP महुआ मोइत्रा हाई प्राइम मिनिस्टर नरेंद्र मोदी ने गवर्नर अमद तुमिन लयु हाकी वाफम अदुदा वाहंग तौनबगीदम अखोय लैरिबनि अखोय मियामने इलेक्ट तौरबा MP सिंह हाउस असिदा रूटीन नाइन तुमिन लयु हाइना खंगली पुखलंगलिबा मोशन असि मणिपुर की मतंग तुमिन लैबगी सना कंगलोन असि थुगाइनबगीदम पुखलपनि प्राइम मिनिस्टर मोदी ने अखोयना हाइबा तारोय माकती अरोयब नुमित लालगा माकी nganpham thokpa khara nganglamani masida yamna leibak thiribasi karino haiba ai baptade प्राइम मिनिस्टर पार्लियामेंट लाक्तबसी ओइगदरिब्रा नत्रगना मागना मणिपुर सत्पिगी वफम लेथ्रिबसिन ओइगदरिब्रा हाइबा खनबदा सममना पोय मणिपुर ngasi थोकलिबा सिगुमना करम स्टेट थोकिबा लेख्रबगी हाइन संके मागना हाइ मणिपुर बीजेपी की डबल इंजिन लेंगा मपुंग ओइना फेल ओइरे मणिपुर हौजिक थोकलिब इरांग असि मियोइबु खुनाइगी मयोक सथबा लालमने मरमदन स्टेट असि एडमिनिस्ट्रेशन होंगदोक मथक्ताइ लोइनना मियामना प्राइम मिनिस्टर थाजब वाटपना ngasi थाजदबगी मोशन असि पुखलकपने महांगना हाइ था अहुम हेंजिलगलबा मणिपुर की इरांग असि मियोइ लिसिंग हुफु हेना लंजेनादुना रिलीफ कैंप सिंग लाइदि मियोइ सामग यांका हेना इरांग असि लेखिद्रे लाइनिंग लाइसोनग मरि लेनपा मफम सहुमरोम यैखाई थुगाइबा पीदुना अमाना थोनख्रे मसिगी मथक था अहुम मसिगी मनुंगदा FIR केस लिसिंग तरुक संगा रजिस्टर तौख्रे असिगुबा पिबा मसि करम मतमदा स्टेट थेंगखिबा लेख्रबगे हौजिक स्टेट असिदा डिप्लॉय तौरिबा असम राइफल्स अमदि स्टेट फोर्स अनि की मरकता उंखनबगी थाउदोक फाव थोखिबा लेरबनी हाइना सुफोंदोकी मसिदा प्राइम मिनिस्टर ना वाफम अमा फाव फोंगदोक्तुना लेसली मसम ओपोजिशन थांजिलगलिबा खोंथांग असिदि स्टेट असिदा अमु हन्ना शांतिदा हंजिनहनबा थरंग लखोटनबनी स्वाइखि ngasi numida weram phongkiba tungan ba manipuri si phongsing amasum thokiba thawdowa thoksingdagi maruebi ipausing myamna thamjagi anbada parliament opposition lenga ke mayuk thangalakhiba thajadabagi motion MNF na sogolagani center amadi manipur lenga na manipur irang laksinba ngamdriba sigi matan opposition na parliament pukhalakhiba no confidence motion adu major national friends MNF na mapung fana sogotkani haina lok sabha gi MPC laros gangna phongdokre हिरमसिगी मतंगदा MP असिना PTI दा फोंदोखिबु वाफम अमदा युमथंगनब स्टेट अम ओइरिबा मणिपुर थोकलिबि इरांग असिगी मतंगदा मणिपुर लेंगा अमदि सेंटर ना मतमसाना लक्ष्यन ngамद्रिबा सिगी मयुक्ता opposition पार्लियामेंट पुखतखिबा नो कॉन्फिडेंस मोशन असिगी फेवर दा वोट पिबियो NDA लेंगा का पार्टनर ओइरिबा मिजोराम की मेजो नेशनल फ्रेंड्स असिगी MP अम ओइना नो कॉन्फिडेंस मोशन असिदा मपुंग फाना सकटकनि मसिदा माना कांग्रेस नबु सौगतप नत्रगना BJP की मयुक्त लेपनिंगबगी वाफम नते पालिबा लेंगा असना मणिपुर की ओइरकलिबा फिबा मसिदा मपुंग फाना लक्ष्यन ngамदबगी थवंग सिदा अइखोइना तसेंगना यनिंगदि हाइबदु उत्पनि पार्टी असना मणिपुर की ओइरिबा फिबा मसिना मरम मोइरगा मणिपुर लैरिबा जौफुर की मियोइसिंगना थेंगनरिबा खुदोंग सादबसिंग असि उबुदा थमोइ सुनु नुवाइतबा फावि मांगना हाइ इशू असि मतंगना पार्टी की प्रेसिडेंट ओइरिबा मिजोराम की मिनिस्टर जोरामथंगा यावना लुसिंगबसिंग फमिनदुना वाफम क्या खनबस लैरे मखोइ माइकैदगी नो कॉन्फिडेंस मोशन असि सौगतपा याबा लैरे
MNF asi BJP na lusingba North East Democratic Alliance NEDA gi constituents ama oiribane loinana NDA gi member ama oina center yauribane Manipur gi issue gi matang wafam kya phongdok liba MNF ki Rajya Sabha gi MP ke Malad Ben phongdokibado lengana Manipur gi issue gi matang na yengliba miyeng asiki mayokta parliament ma ki maike digi wafam kya phokhi gani swaki Makasa tharak poina to papawmana ngasidagi class 9 gi 12 phaw gi normal class okre TG Higher Secondary School the relief camp the ladiba class 11 gi mahairu nifugani thoi class 12 ki taraga taru admission tarokre Manipur langa ki education department na thokiba order amagi matung ina housing Manipur thokliba kanglu ki irang sina maram oiduna class to yada duna leiruraba matung ngasi August taradagi class 9 digi class 12 phaw normal class to yaragani haina laukthokpi gi matung ina ngasi digi mahairu sing school ka narak loinana lairik tamokre loinana TG Higher Secondary School da housing relief camp da leiba class 11 gi mahairu nifugani thoi amadi class 12 ki mahairu taraga taruk admission tarok laidi Kwa kaithil may koi bi da leiba Millennium Institute of Science ki oina su ngasi dagi class okre ngasi ahan ba class hobu numit asida school asigi assembly session da lamdam asida thokliba kanglup irang asida laikhidraba singi mapamda school asigi oja sing nanti sing staff amadi mahairoi singna minute ani tumina leptun ikai kamna wotki loinana hayang August taraga mathoi asidigi nauna class 11 na mingsan khraba mahairoi singisu class horaga na haina school asigi principal na lokki Amoram na ngasidagi hauna TG Higher Secondary School gi mahairu ayamana school ka baukre school asigi principal Dr. Elangwam Binita na phongdorakpada Manipur lengana class hobu yabigi order thulakpa sinungai phawi ngasi class hobu numit asida mahairu sada kuntra school karakhi lengana thokpa order gi matungina class hobu nangnaba IMC ni school campus sengdokpi gi thabuk pakatki School asigi campus ta leramba central force na sizinaramba heavy vehicle na sokolaba lambi sing school gi phandagi samjin sajin ba hore makata na koilas thajina na bohonari hain phondoki magna makata na phongdorakda relief camp da lari ba mahairu sing class 11 da mahairu ni phone ni thoi class 12 da taraga tu admission tarakre relief camp amadi arapa maphamdagi lako mahairu sing na lainaba hostel gi khudong jaba pi na ba sonagani Hauzi school asigi laidiba hostel gi capacity asi mahairoi kuntraga manga khakla oibana hauzi maki oindi hostel la lehan maki khudong saba le heki maraksida school gi campus ta MOBC na haujik saba horiba hostel asina mapung phana loisilakpa matamda mahairoi samaga yankai hena laibi yaga hansu phongdokhi hari atopa pawmana Phaobal amadi Kaksing district masing yamnaba miyamna wa ngangdabagi khongjang sangchinuna lambi da phamjinkhre Haujik sathariba parliament session asida Prime Minister Narendra Modi na Manipur thokliba kangluk irang asin loisinanaba wafam amata puthokhtaba sibu yamna khana yaningdaba amadi pena phongdoktuna Kaksing amadi Phaobal district phauduna satliba national highway amadi state highway singna ngasi district ani asigi miyamna mass silent protest sathaduna lambi da phamjingkhre ngase pung 12 dagi hauduna protest asin nungthil pung ani phawba sathaki Kaksing amadi Phaobal district ki masing yamlaba miyam tholaktuna national highway amadi state highway singda lambi thatuna miyamna phamjinduna leki hariba matam asida lambi da lakpa miyoi singsu lefanki loinana nungthil pung ani phaw sathuk sasin jahandana miyamna sathakhiba mass silent protest asida suryanki mass silent protest asi hek loibaga suryakibi amana phongdorakibada Bharat ki mapi mapa oiriba Narendra Modi na Manipur thokliba tha ahum helaba kanglup irang sibu lusinanaba thabak paikhataba ngasi phawba Manipur lakpadi lairadana supnatagi irang asi lusinanaba hoi ama phawba phongdoktaba loinana parliament mifam phawba Manipur gi wafam puthoktana leiba si atuki matik pende maram aduna PM gi thawong asi yaningdaba utuna ngasi district ani asigi miyamna mass silent protest asi sathakibane haidi Makasa tarak poina to papawmana Nazareth plywood factory da sizinaraba misinama miyamna phare Kaksing district ki Suguno police station ki manungsana Nazareth haina nauna koki singna maming thonjinduna khullasida hana salairamba plywood factory asida sizinaraba mission ni haiba amangasi imphal lomna puthorakpada wabagai da leidiba nupi singna miyoi ani ka konana phare hari hauji phawde mission asi miyamna phajinduna thamduna makhata ba mari makong sing thina khangla bohnari Panba yabade Nazareth hariba Suguno police station ki manungsana leiba koki singna nauna siam ki bukulasida koki laholup ama oiriba UKLF ki lusingwa khumang hariba miyoi siga tampak ki miyoi ama loinana plywood factory asi matam kuina salai dun leramani handaki kangluk irang asida factory asi mai thadoktuna mangan khibani masigi matungna factory asi sizinaramba mission ani amasu imphal tamna puthorapa matamna Kaksing gi mapam amada masing yamlaba miyamna mai thaduna mangan khiba leirabani haidi
Makasa tarakpoina to papaomana ziribam santi thamu haiduna santi gi khongsa satpada police na tear gas kaptuna tan khaibada nupi hom sokle ziribam district asi mapung phana santi oiba district am ehelu haiduna ngasi ziribam gi miyamna mass peace rally ama ziribam district headquarter gi akoibada satna hona bada police na tear gas kaptuna thugaibada gi mauna om soklai pauksi esina ziribam gi phangba paugi matung ina di miyam gi santi gi rally asi satkani haiba pau tabri district magistrate ziribam ngase pung 13 gi ziribam district pumba matam kaktana curfew thamjin ki banai curfew thamjilabusu ziribam gi masing yamna miyamna ziribam higher secondary ground punduna santi gi rally asi satna semsaki loinana miyoi kyan electric post kangsi kingduna sip rally asi saruk yana ba miyoi sing putoki masina maram oiduna santi gi rally asi saruk yaga da miyoi sing masing hengalak pa haibu doki loinana ngasi nungtil pung amaga minute nifu ga mangarum taba matamda ziribam higher secondary school gi masing yamna miyamna santi gi rally edu sat pakorakpada ngak sien bagi thabak tori ziribam police ki kangbu amadi CRPF ki kangbu na rally sat yaru haiduna tear gas kapsinduna tangai ki maduna mauna ani soktuna ambulance ta ziri hospital puduna lekana ki hedi makatana santi gi rally sat kangbu ga police amadi CRPF ka saun humna bathoki police ki mai kai tamna nunglang sinki loinana ziribam police station gi mamang oirapna thamba santri force ama sumyam na thuai ki nungthil pung mari taba matamna ziribam kaithil mya da leiba irabot station mamang rally saliba miyam ama de police ani gi marakta wari sanaduna yana ba purakhi haidi amarom dana eardip tawkhre border town more da kang sandok laina makhalama oiriba dengi laisa sandorak padigi masidigi ngakthokna pa manipur lenga na hidak langthak sing earlip tawkhre manipur lenga ki health department more da health kamari lena hidak langthak sing asi earlip tawkhibani loinana laisa asina narab state security force ki personal kharasu layeng nabgi damak ngarang imphal puthorakre suwaidi amarom dana center na light thokpadigi manipur gi irang asi mairik pidabigi maijawpi olakpani soram iboyama haukiba me ahum digi hauduna tha ahum henjilaglaba manipur gi irang kanglup gi irang amanate irang asi miyamna sirana na uhanduna kanglup gi oiba irang ama oina ukibani masida center na light thokpadigi irang asi mairik pidagi maijawpi olakpani haina nationalist congress party manipur president soram iboyama phongdokre ngasi manipur press kapta pangthopa pawgi mipam amad iboyama makhatara dun hai manipur da thoklibi irang asi kanglup irang nati irang asi manipur manung da thokpa irang ama oizarabasu mapalama gi kut yawbagi mami samtari suda lariba lahurup singna apaba makhali kulai paiduna misamna landara padi irang si tholakibani mapaldagi sangchilakpa kulai paiba singi kut yawri khanglabadi manipur lengan assembly mifam kaudun warep lauraga center da khangan pamthokpani asigumba khongthang asi lauramnabadi irang asi laksin mangamnamgadabani loinana center nasu manipur gi irang kangluk irang ama oina laithok lubadagi irang asi sakthorakibani mangna hai manipur gi irang asi yengsinna ba union home minister amit shah na manipur laklamki maduda miyamna pung phathadana hingsa gi thodok sing chathadana ba apil tawki madugi matungna numit 15 ni leiraga manipur amukhan laktun irang si gi phibam yengsilagani haina thajaba piramki adubu ngasi phaoba union home minister asi manipur laktri amaromda manipur leribu wakhulon manaba political party gi apuna mit kangbu ama delhi da satuna prime minister unana ba honaki adumaina mak mute kangbu adu prime minister una bi ayaba pirakhidabani haina su ninda tawki makasa tarakpoina to papawna kuki militant singna forest office taragani pan tumna mai thadokhibadu ngasi phabu manipur lenga ki meke digi kari su action amata lokhatna leire manipur lenga na reserve forest protected forest amani wildlife sanctuary sing mapung farangak senuna thamna bi thabak pekhat lingai sairakta kangpopi amadi su champu district leiba reserve forest protected forest amadi wildlife sanctuary niyam lana sangsinuna kuki singna khunda ba horaki madura lengana ain gi matung ina matak ta pankriba reserve forest sing asi kanana ba thabak pekhalakpa matamda kuki militant singna mangjil thana songthoktuna kangpopi amadi su champu da leiba forest office taragani pan tumna mai thadan manki mai thabasida kangpopi forest division amadi su champu forest division siaki adu bungasi phaw manipur lenga ki meke dig ain go ba thapa amata lokatna leiri pawsi sina phangwa pawgi matung ine inadi forest office taragani pan mai thabasida forest staff singi service book maruweba document sing tumna mai sakre forest office sing mai thakiba sigi matangda manipur lenga ki forest and environment loisangi mai kai digi FIR file tawrabasu marilenaba police station singna hauju phaw lokhat pham thokpa ain goeba thabak lokatan leiri pawsin hai reserve forest
protected forest ki manungda leiba ahang balam singda kanagum amatana sangsinduna yum kai saduna khul siamduna lesin me ade loinana uwa yan pamadi leiba kothokpana singma thaba amada tawpa ade adubu suchampur amadi kangpopi district me marigi niam kaina sanglakpa koki sin reserve forest amadi protected forest area da sangsinduna uwa yan thalaga leiba kothokduna khunda sinbagi thabak sataraki masida manipur gi minister n birena asabu thodang loduna reserve forest protected forest amadi wildlife sanctuary si kanana thabak lakhalaki loinana niam lana yum kai sajin lambasing eviction tawbigi thabak pakhalaki sarkarna pekhalak dibe khongthang asibu singnaduna kuki militant singna mangjil thana songthoktuna khunja singna tungna lefanduna kangpokpi amadi suchampur leba forest office taragani pan tumna mai thadan man kibani forest office sing mai thaduna mangan kiba sigi matangda barat lenga ki mari lenaba ministry gi mekai gi su akan me action lawnaba manipur lenga ta khangalak pleitri tawbuda bu manipur lenga ki forest and environment loisang na forest office taraga nipan mai thadokhibadu gi matangda case amamam lawbinaba mari lenaba police station singda ayiba sirol pidano khan baktani aduga mari lenaba police station singna su ngashi phaoba FIR case lakhotana leiri loinana manipur lenga ki mai kai digi sukari gum ain goeba thaba amata lakhotana hauju phaoba leiri basida angak poide makasa tarak poina to papawana kuki MLA tarana memorandum pisinkhre manipur thugaina ba taijabi thona puthok tuna hona riba kuki MLA tarana haibadi saitu AC gi haukhelen kipgen cycle AC gi kemni hawkip hangsing susampur AC gi MLA khautai Tipayam AC gi ursanglu sanate tenopol AC gi let pau hawkip henglep AC gi lengzamang hawkip singat AC gi silunthang kangpokpi AC gi nemsa kipgen saikot AC gi paulilan hawkip amadi thalon AC gi bunja balte na manipur gi assam rifles lauthokpi gano haina bharat ki prime minister Narendra Modi da memorandum ama pisin kredi amaromdana lupa lakh tara gi ransom da phaduna pukhiba class 10 tamliba mahairoi minung sikhangdana halaga khondoklamle Hokiba August Nipan gi nungthilda Guwahati gi Hatigaon da leiba class 10 tamliba mahiru ema sakhangdaba miyoi khrana phaduna puraga lupa lakh tara gi ransom torokraba matungda anga si khalaga hondoktuna thanam lairi thaudo adur sienabane haba miyoi ema police na fogat pangam kibaga loidana hausi wang pong satabawkre thaudo si Guwahati gi Bonda area gi jungle amada thokibane laikhidraba mahiru edu Guwahati gi Hatigaon da gini ma August Nipan sakangdaba singna phakraba matungda lupa lakh tara gi demand torakhi demand tarok di senba madu thinari ngai sairakta mahiru esiga asi baksang mathang numita Guwahati gi Bonda area gi jungle amadagi phangmangam ke hari thaudo aduga mari leidana police na satakiba thijin humjin magi thabakta miyat adura siena bane haiba miyoi ama phagat pangamle pharaba miyoi dugi maming Abhishek Barua kawi makna mahiru edu bu thangna thinduna hatpane haiba khangmangamle mapung oiba langla langjin khangdoknabagi dam makhatana masin hangbagi thabak sathari pharba miyoi edu laikhidraba mahiru eduna leiba Hatigaon dukan phamduna leiba miyoi amani sohairi makasa tarak poina to papawna relief camp da leiriba inmate singda training pikre manipur gi irang asina maram oiraga lanjelaktuna relief camp singda leiriba inmate singi sentok lambi lehanabagi pannamna tongan tongan ma training sing pibagi sarwa ma oina ngasi district mission management unit BMMU Kaksing Manipur State Rural Livelihood Mission MSRLM amadi Department of RDNPR na nupi sintha BLF wabagai samnaduna sinduna nomyoeba inmate singda training pibigi tharom ama kha Manipur College Kaksing gi multi purpose hall pangthokre old age home Kaksing amadi kha Manipur College Girls Hostel da hang de relief camp sing da leiribi inmate sing na saruk yadra pangthokiba training program aduda sililang ni bisingi maikerig inmate singda sarap sapon dishwash amadi final amasum alcohol singba sem saba takpi tamiki training aduga mari leina DMMU Kaksing gi manager Naurem James ta phongdokhibada Manipur da thokliba kanglok irang si thawum henjilagle lalasida mayum makai mai thadokhibadagi lanjena dunu leiriba imung kaya gi miyoi singi setmilonda kharasu oirabasu mating oina bhaiduna training asi pangthokpana ki